ꯍꯪꯉꯣꯏ ꯍꯥꯞꯆꯤꯟꯒꯦ ꯇꯧꯕ ꯃꯈꯥꯡꯗ ꯄꯩꯔꯧꯔꯦ ꯑꯩ ꯁꯣꯝꯗ ꯊꯕꯛ ꯁꯨꯉꯝꯃꯣꯏꯕ ꯆꯦꯛ ꯂꯩꯔꯤꯅꯤ ꯆꯦꯛ ꯑꯃꯗ ꯂꯨꯄꯥ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯁꯤꯒꯤ ꯔꯨꯝꯁꯦ ꯑꯃꯨꯛꯀꯒ ꯑꯃꯨꯛ ꯁꯦꯝꯗꯣꯛꯑꯦꯕ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯑꯗꯨꯝ ꯇꯧꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯂꯩꯔꯤꯕꯁꯤꯡꯁꯦ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯌꯥꯝ ꯄꯨꯔꯥꯅꯥ ꯑꯣꯏꯔꯦꯗꯅ ꯑꯃꯨꯛ ꯀꯗꯣꯝꯗ ꯀꯃꯥꯏꯅ ꯊꯝꯕ ꯌꯥꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗꯣ ꯌꯦꯡꯒꯦ ꯑꯗ ꯑꯁꯤꯒꯤꯁꯦ ꯕꯥꯔꯇꯤꯟꯅꯦ ꯑꯁꯤꯁꯦ ꯀꯦꯟꯇꯤꯟꯗꯒꯤ ꯑꯃꯨꯛ ꯑꯃ ꯂꯧꯔꯛꯄ ꯕꯥꯔꯇꯤꯟꯅꯦꯕ ꯁꯤꯖꯤꯟꯅꯗꯉꯩꯒꯤ ꯑꯗꯨꯝ ꯂꯩꯔꯦ ꯁꯤ ꯀꯦꯟꯇꯤꯟꯒꯤ ꯄꯣꯠ ꯆꯩꯗꯒꯤ ꯊꯥꯎꯁꯨ ꯌꯥꯎꯔꯤ ꯂꯣꯏꯁꯟꯗꯣꯔꯕꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯕ ꯍꯧꯒꯠꯂꯁꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅꯅꯦ ꯑꯁꯤꯒꯤ ꯖꯕ꯭ꯔꯥ ꯈꯣꯠꯇꯅꯕꯒꯤ ꯂꯥꯊꯤꯁꯤꯅꯅꯦ ꯑꯗꯨꯝ ꯑꯣꯜꯂꯒ ꯌꯦꯡꯉꯤꯅꯦꯕ ꯑꯁꯤ ꯀꯗꯣꯝꯗ ꯀꯃꯥꯏꯅ ꯇꯧꯅ ꯊꯝꯕ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯣꯛꯇ ꯌꯥꯝꯅ ꯐꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯑꯕ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗꯣ ꯎꯠꯂꯛꯀꯦꯕ ꯀꯗꯣꯝꯗꯩ ꯀꯗꯣꯝ ꯄꯨꯊꯣꯛꯇꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯍꯥꯏꯅ ꯍꯥꯏꯗꯣ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯇꯣꯔꯤꯕ ꯑꯁꯤꯒꯤ ꯂꯥꯏ ꯃꯟꯗꯤꯔꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯂꯧꯖꯕ ꯃꯟꯗꯤꯔꯅꯦꯕ ꯑꯁꯤ ꯂꯤꯅ ꯁꯥꯕ ꯃꯟꯗꯤꯔꯅꯤ ꯑꯗꯣ ꯂꯤꯒꯤꯁꯦ ꯁꯤꯖꯤꯟꯅꯕ ꯐꯩꯒ ꯐꯠꯇꯦꯒ ꯍꯥꯏꯕꯗꯨꯒꯤ ꯑꯩꯅ ꯑꯃꯨꯛ ꯎꯒꯤꯗꯣ ꯑꯣꯟꯊꯣꯛꯏꯅꯦꯕ ꯑꯗꯣ ꯑꯁꯤꯒꯤꯅꯦ ꯑꯅꯥ ꯊꯝꯕꯁꯦ ꯀꯌꯥꯝ ꯋꯥꯅ ꯊꯝꯃꯦ ꯐꯃꯨꯡꯁꯤꯒꯤ ꯃꯄꯥꯟꯁꯤꯒ ꯑꯅꯥꯁꯦ ꯃꯌꯥꯝ ꯑꯣꯟꯊꯣꯛ ꯋꯥꯅ ꯊꯝꯈ꯭ꯔꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯧꯊꯣꯔꯛꯄꯗꯗꯤ ꯀꯌꯥꯝ ꯀꯣꯝꯅ ꯂꯧꯊꯣꯔꯛꯏ ꯑꯁꯤꯒ ꯑꯗꯨꯝ ꯄ꯭ꯔꯃꯥꯟ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯁꯦ ꯐꯠꯇꯕ ꯊꯕꯛꯇꯗꯤ ꯌꯥꯝ ꯌꯥꯡꯅ ꯍꯩꯖꯤꯜꯂꯤ ꯑꯗꯩ ꯐꯠꯇꯕ ꯊꯕꯛꯇꯣ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤ ꯊꯥꯗꯣꯛꯄ ꯉꯝꯗꯦꯅ ꯍꯥꯏꯅꯗ꯭ꯔꯅꯦ ꯑꯗꯨꯅꯦꯕ ꯑꯁꯤꯒ ꯑꯗꯨꯝ ꯄ꯭ꯔꯃꯥꯟ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯊꯕꯛꯁꯦꯀꯣ ꯃꯉꯣꯟꯗꯁꯨ ꯄꯨꯝꯅꯃꯛ ꯁꯤꯟꯅꯕꯗꯤ ꯌꯥꯗꯦ ꯃꯥꯅ ꯄꯨꯝꯅꯃꯛ ꯇꯧꯕ ꯉꯝꯒꯅꯦꯕ ꯑꯗꯨꯒ ꯑꯩꯁꯨ ꯈꯔ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯅꯥꯕ ꯈꯣꯠꯄꯗꯣ ꯃꯈ꯭ꯋꯥꯡꯒꯁꯦ ꯀꯩꯒꯨꯝꯕ ꯄꯣꯛ ꯂꯥꯎꯈꯤꯕ ꯇꯥꯔꯣ ꯑꯗꯩ ꯃꯈ꯭ꯋꯥꯡꯅ ꯅꯥꯏ ꯈꯣꯠꯂꯤꯁꯦ ꯍꯥꯝꯕ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯋꯥꯖꯗꯣꯏꯗꯣ ꯑꯩꯇꯅꯦꯕ ꯊꯕꯛ ꯐꯗ꯭ꯔꯥ ꯑꯩꯅꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯃꯨꯡ ꯂꯦꯡꯕ ꯖꯥꯏꯗ ꯖꯥꯗ ꯊꯦꯡꯉꯛꯀꯦꯅꯦ ꯍꯨꯝꯅꯤ ꯄꯥꯟꯕ 3, 12, 18 ꯑꯁꯤꯒꯨꯝꯕꯗꯤ ꯐꯃꯨꯡ ꯂꯦꯡꯕ ꯌꯥꯗꯦꯕ ꯑꯩ ꯉꯁꯤꯗꯤ ꯖꯥꯏ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯃꯥꯅ ꯍꯥꯟꯅ ꯖꯤꯝ ꯆꯠꯂꯝꯕꯒꯤꯅꯤ ꯃꯥ ꯍꯥꯟꯅꯅꯦ ꯖꯤꯝ ꯆꯠꯂꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯑꯗꯨꯝ ꯑꯉꯥꯡꯒꯤ ꯗ꯭ꯌꯨꯇꯤꯁꯤꯅ ꯀꯟꯁꯤꯜꯂꯛꯑꯕꯅꯤꯅ ꯃꯥ ꯍꯧꯖꯤꯛ ꯆꯠꯄꯗꯤ ꯉꯝꯗꯔꯦ ꯑꯗꯩ ꯌꯨꯝꯗ ꯇꯧꯕꯁꯨ ꯉꯝꯗꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯃꯔꯛꯇ ꯇꯧꯋꯤ ꯍꯥꯏꯕꯒꯤ ꯋꯥꯇꯅꯤ ꯑꯗꯣ ꯊꯥꯡꯒꯩ ꯁꯦꯡꯅ ꯔꯤꯒꯨꯂꯔ ꯅꯥꯏꯅ ꯇꯧꯕꯗꯤ ꯃꯥ ꯉꯝꯗꯔꯦ ꯏꯅꯦꯝ ꯅꯦꯝꯈ꯭ꯔꯦꯅꯦ ꯐꯃꯨꯡꯁꯦ ꯅꯣꯏꯕ ꯑꯩꯈꯣꯏ ꯐꯃꯨꯡꯁꯦ ꯁꯨꯃꯥꯏꯅ ꯅꯦꯝꯕ꯭ꯔꯅꯦ ꯀꯩꯅꯣ ꯇꯥꯅ ꯁꯨꯝꯕ ꯅꯦꯝꯕ꯭ꯔꯅꯦ ꯅꯍꯥꯟ ꯐꯃꯨꯡꯁꯦ ꯀꯌꯥꯝ ꯅꯦꯝꯈ꯭ꯔꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯐꯃꯨꯡ ꯆꯨꯝ ꯅꯦꯝꯃꯕ꯭ꯔꯥ ꯍꯥ ꯑꯩ ꯉꯥꯛꯀꯦ ꯑꯁꯤꯅ ꯉꯥꯛꯀꯦ 야외 부재 있는지 알아? 양이 또 뭐 화는 아니네, 그래. 지금이다. 아, 맞추는 라이트. 레이트? 응? 레이트야. 이거 많이 타는 거지. 나 소리야. 이러면 많이 레이트 이거 싸할 거야. 싸나 이거다. 뭔가 이거. 매트리스인데 매트리스 한번 니. không thì người đi méo giờ đi. 좀 딩 보자 그래. 매트리스 한번 니. cái xong rồi cuối thôi mình được mà. 부지 많이 타면 봐. 부자는 진짜 나게 영어 시다 그가. 왜 진짜 나가도 이 매트리스 탐바 주다.
nhà với không mong gì xin không mong gì xin than nhưng mà tôi không than xin ra không mong chỗ có tin sai gì nhà mà chỗ có sai gì nào mà than đi ra đi đá đi kệ không đá được hả anh là tuần đúng không ạ ngay không xin ta Chỉnh những thay gì bực hả Chỉnh những thay gì chân ngắn đi này Lấy bây giờ rồi đấy Lấy bây giờ đây rồi xin xem là giật thua cả nè chú máy này lớp tập không đi máy này kìa kìa hai cái máy là thanh nè tôi nghe hai cái không đi máy này thì sang rồi đi không có đây tôi là tiếng Anh rồi rất lớn máy là phim này lên rồi Em ăn gì vậy không được rồi khoan được bay đâu đấy anh xuống đất thâu xuống mà rồi bay được đâu vậy anh coi anh thằng này ta xin đất tung thằng gì không cái hai cái đó Cái đi dàn ra được cái đi dàn ra được anh mình đi lấy về cái dài nè đấy xin dân ra rồi cũng ra rồi tập nó phân đôi mình liên ngô ngầm đi ăn không được liên ngô ngầm đi chẳng có không ăn chẳng có anh mà giả đấy nó ngu hồi già này nó đem chỉnh xuống này mà khờ nhớ là một không con nhớ rồi nhớ là một không có đâu mà nó pica đây bà mà nó pica đây cả ủa phát ra nó luôn đấy ya cũng bây giờ ra rồi smile thôi mình nó phát ra rồi Đây nó gì vậy? wow anh một bao cay này có liên mà ta 이제 혹시 수마이는 오래 아이 밥먹 만운데 밥먹 어쩌고지 king size cái chỗ dunia thì em thanh mà nó thả ra thì giờ cái tiền nó thả ra thì à thôi 혹시 kiểu này 수마이 nó tới để cái project chính chế check chế tàu rồi hấp dẫn là cái này 밥먹 जो ăn khát lên đi 먹 cái mệt mà lâu rồi nè mệt ai đi cái nó để mệt dress mà cha mà chú hồi mà mệt dress mà cha chú lẹ bà adu ido ina mà lâu chani pan là cái ăn tao ಅದು ಮಲವರಗನೆ ಫಮುಂಜಿ ಹಬ್ಸಲ್ಲನಿ ನತ್ರಗನ ಐನ ತೂರಗ ತೂರೆ ಮೊಪಾಕ್ ಅಮಕ ಲಸಿಂಗ್ ಲೈಯಬ तेरा लैयब अदुना तुरगा तुरे सिगी साइज की जेंगा अतै सिगी पोचे हिगु थमक्तोइनी दु लोय कान उखलगे मयाम जिकी ओइना स्माइल अमा हाथिंग खनदा दिए प्रा लोय तुरे ai hai da ni माकी मंत्र जंत्र पिरो हायरे न्यू ईयर द लौरिनी न्यू ईयर हलकले सरप्राइज पी की बनेना हंगोय हाचंगे तौबा हंगोय थी फंगे dù ngầu đi từ đó là cô từ đó ngồi tôi gặp mà đeo ngồi nó dùng đồ của nó khẩn đuôi gì anh này có xuân là sao không chúng nó chỉ cái xin mai rồi nó tại cái xin mai này cả rồi năng nó thùng rồi anh nó xin mai nó cái gì với nhau u rồi thi rồi check to share mo đâu thế rồi sao lại cái nó bốn thế nhưng mà thao bút thằng mà cái nó bốn check ra rồi nên 아시게 제 경제 아니 마신 부달라 이네 마신 부대 보러 뻗지 아니야 뭐 스타다 하라 보래니 제 라이니 제 가만 들 빠따 망하다 ra rồi 언제가 타 뭐라 그러나 야는 yes, không làm giả đấy mẹ em
ꯍꯧꯖꯤꯛ ꯊꯣꯡ ꯍꯥꯡꯕ ꯌꯥꯔꯦ ꯅꯍꯥꯟꯒꯩ ꯊꯣꯡ ꯍꯥꯡꯖꯔꯝꯗꯦꯕ ꯑꯗꯣ ꯃꯌꯥꯝ ꯁ꯭ꯋꯥꯏꯁꯤꯗ ꯊꯣꯡ ꯑꯃ ꯂꯩꯌꯦꯕꯁꯦ ꯃꯌꯥꯝꯅ ꯈꯪꯉꯤꯔꯥ ꯈꯪꯗ꯭ꯔꯤꯔꯥ ꯈꯪꯗꯦ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯑꯣꯏꯅ ꯈꯪꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯈꯤꯗꯦꯕ ꯁꯤꯒꯤ ꯊꯣꯡꯁꯤꯒꯤ ꯃꯔꯝꯗ ꯑꯗꯨꯅ ꯃꯌꯥꯝ ꯑꯁꯤꯒꯤ ꯊꯣꯡꯁꯦ ꯍꯥꯡꯕ ꯌꯥꯅꯕ ꯍꯥꯏꯅꯁꯨꯅꯦ ꯑꯩꯁꯦ ꯂꯩꯅꯦꯕ ꯂꯥꯏꯟꯁꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯊꯣꯡꯁꯦ ꯍꯥꯡꯕ ꯌꯥꯔꯦ ꯑꯗꯒꯤ ꯑꯗꯨꯝꯅꯦ ꯊꯣꯡꯁꯦ ꯊꯤꯡꯖꯤꯟꯅ ꯂꯩꯔꯕꯅꯤꯅ ꯁꯤꯒꯤ ꯔꯨꯝꯁꯦ ꯖꯍꯥ ꯇꯧꯒꯗꯕ ꯃꯊꯧ ꯊꯣꯛꯂꯛꯄꯗꯣ ꯂꯥꯏꯠ ꯊꯥꯟꯕꯒꯤ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯊꯣꯡꯁꯦ ꯍꯥꯡꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯗꯣ ꯊꯣꯡ ꯍꯥꯡꯕ ꯌꯥꯔꯦ ꯃꯌꯥꯝ ꯊꯕꯛꯄꯨꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯅꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯖꯤꯔꯥ ꯃꯄꯨꯝꯗꯣ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯑꯗꯒꯤ ꯑꯗꯨ ꯃꯊꯪꯗ ꯇꯤꯜꯍꯧ ꯍꯥꯞꯄꯦ ꯆꯅꯝ ꯍꯥꯞꯄꯦ ꯁꯤꯡ ꯈꯔꯁꯨ ꯁꯨꯔꯒ ꯍꯥꯞꯄꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯍꯩꯖꯥꯡꯁꯦ ꯀꯩ ꯍꯩꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨ ꯃꯄꯨ ꯑꯇꯥ ꯑꯩꯒꯤ ꯀꯣꯛꯇ ꯂꯥꯛꯄ ꯍꯩꯖꯥꯡꯗꯨꯅꯦꯕ ꯑꯩꯅ ꯊꯣꯡꯗꯣꯏꯁꯦ ꯑꯗꯨ ꯃꯣꯇꯣꯔꯁꯨ ꯈꯔ ꯂꯩꯌꯦꯕ ꯃꯣꯇꯣꯔ ꯑꯁꯪꯕꯗꯣ ꯀꯦꯖꯤꯗ ꯂꯨꯄꯥ 70 ꯄꯤꯗꯅꯅꯦ ꯑꯗꯨ ꯂꯩꯔꯛꯄꯅꯤ ꯅꯍꯥꯟ ꯖꯥꯅꯤꯡꯒꯁꯇꯒꯤ ꯂꯩꯔꯛꯄꯅꯤ ꯑꯗꯨꯒꯤ ꯃꯣꯇꯣꯔꯗꯨꯒ ꯇꯧꯔꯒ ꯐꯨꯜꯀꯣꯕꯤꯒ ꯑꯗꯒꯤ ꯑꯥꯂꯨ ꯈꯔꯁꯨ ꯐꯨꯠꯂꯦ ꯑꯗꯨꯒ ꯇꯧꯔꯒ ꯑꯗꯨꯝ ꯊꯣꯡꯗꯣꯏꯅꯤꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯣꯇꯣꯔꯒ ꯐꯨꯜꯀꯣꯕꯤ ꯑꯥꯂꯨꯒ ꯊꯣꯡꯕ ꯍꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯤꯟꯖꯥꯡꯁꯦ ꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯅ ꯗꯥꯜ ꯆꯤꯅꯤ ꯈꯔꯁꯨ ꯍꯥꯞꯆꯤꯜꯂꯦ ꯑꯁꯤꯒꯤ ꯗꯥꯜ ꯆꯤꯅꯤꯁꯦ ꯑꯩꯗꯤ ꯑꯗꯨꯝꯅꯦ ꯀꯛ ꯆꯤꯛꯑꯒ ꯆꯥꯕ ꯌꯥꯝ ꯍꯥꯎꯔꯦꯕ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯀꯩꯅꯣ ꯐꯨꯜꯀꯣꯕꯤꯁꯦ ꯁꯣꯏꯔꯒ ꯑꯩꯅ ꯏꯁꯤꯡꯗ ꯇꯤꯡꯁꯜꯂꯒ ꯊꯝꯃꯕꯅꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯐꯨꯜꯀꯣꯕꯤ ꯇꯤꯟ ꯌꯥꯝ ꯌꯥꯎꯕꯅꯦꯕ ꯑꯗꯨꯅ ꯑꯩ ꯇꯨꯀꯠꯆꯗꯅꯅꯦ ꯏꯁꯤꯡ ꯇꯤꯡꯁꯤꯟꯗꯅ ꯊꯝꯃꯝꯃꯦ ꯑꯗꯒꯤ ꯑꯗꯨ ꯈꯔ ꯉꯧꯔꯕꯩ ꯃꯇꯨꯡꯗ ꯃꯔꯣꯏ ꯃꯔꯥꯡꯗꯣ ꯍꯥꯞꯄꯦ ꯌꯥꯏꯉꯪ ꯍꯥꯞꯄꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯄꯥꯎꯗꯔꯗꯣ ꯑꯗꯨꯒꯤꯗꯨꯁꯨ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯖꯤꯔꯥꯁꯦ ꯍꯥꯞꯈꯤꯕ꯭ꯔꯥ ꯍꯥꯞꯇꯕ꯭ꯔꯥ ꯀꯥꯎꯈꯔꯦꯅꯦ ꯍꯥꯞꯈꯤ ꯃꯥꯜꯂꯦꯀꯣ ꯑꯗꯒꯤ ꯇꯣꯃꯦꯇꯣ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯣꯈꯥꯛ ꯀꯨꯏꯅ ꯉꯧꯔꯕꯒꯤ ꯃꯇꯨꯡꯗꯀꯣ ꯃꯣꯇꯣꯔꯁꯦ ꯑꯩ ꯑꯣꯈꯥꯛ ꯀꯨꯏꯅ ꯉꯧꯔꯒꯅꯤꯀꯣ ꯑꯩꯗꯤ ꯃꯣꯇꯣꯔꯁꯦ ꯍꯥꯟꯅ ꯍꯥꯞꯆꯤꯟꯕ ꯇꯥꯔꯒꯗꯤ ꯃꯨꯟꯖꯟꯕꯅ ꯍꯦꯟꯈꯤꯕꯅꯦꯕ ꯃꯣꯇꯣꯔꯁꯦ ꯑꯗꯨꯅ ꯀꯣꯕꯤ ꯂꯩꯁꯥꯕꯤꯁꯦ ꯈꯔ ꯌꯥꯝꯅ ꯃꯨꯜꯂꯕꯩ ꯃꯇꯨꯡꯗ ꯃꯣꯇꯣꯔꯁꯦ ꯍꯥꯞꯄꯦ ꯑꯗꯨꯒꯤ ꯑꯥꯂꯨ ꯑꯣꯏꯅ ꯐꯨꯠꯂꯒ ꯊꯝꯈꯤꯕ ꯑꯗꯨꯒꯤ ꯑꯥꯂꯨꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯍꯦꯟꯖꯥꯡꯁꯦ ꯍꯥꯎꯕꯗꯤ ꯈꯨꯍꯥꯎ ꯑꯃ ꯑꯩ ꯅꯨꯄꯥꯅꯕꯨ ꯍꯥꯏꯔꯤꯕ ꯀꯃꯥꯏꯅ ꯊꯣꯡꯉꯤꯅꯣ ꯍꯦꯟꯖꯥꯡꯁꯦ ꯈꯨꯍꯥꯎ ꯑꯃꯅꯤ ꯍꯥꯏꯗꯅꯅꯦ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯊꯥꯒꯠꯄꯤꯈꯔꯦ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯍꯩꯔꯦꯒ ꯀꯔꯤ ꯀꯥꯏꯅ ꯑꯁ ꯂꯣꯏꯈ꯭ꯔꯦ ꯑꯗꯒꯤ ꯃꯌꯥꯝ ꯏꯁꯤꯡꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯐꯨꯠꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝꯁꯤꯕꯨ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯈꯨꯍꯥꯎ ꯑꯃꯅꯦ ꯃꯌꯥꯝ ꯑꯩ ꯆꯤꯟ ꯊꯤꯕ ꯅꯠꯇꯦ ꯑꯗꯨꯒꯅꯦ ꯑꯩ ꯆꯥꯕ ꯚꯤꯗꯤꯑꯣꯗꯤ ꯅꯝꯖꯍꯧꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯌꯥꯝ ꯀꯜꯂꯛꯑꯕ ꯉꯁꯤꯁꯦ ꯑꯗꯨꯅꯅꯦ ꯑꯗꯨꯒ ꯒꯔꯝ ꯃꯁꯂꯥ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯐꯗꯤꯒꯣꯝꯁꯨ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯌꯨꯝꯗ ꯄꯥꯟꯖꯕ ꯐꯗꯤꯒꯣꯝꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯊꯣꯡꯉꯒ ꯆꯥꯕꯤꯌꯨ ꯑꯩꯅ ꯊꯣꯡꯕ ꯁꯨꯃꯥꯏꯅ ꯑꯝꯇꯪ ꯊꯣꯡꯉꯒ ꯆꯥꯕꯤꯌꯨ ꯌꯥꯝ ꯊꯤꯅ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ